ngasi nungdairanggi pau mayam loiphok taminasi ahan mokta da mayam ngasi nomnini ayin video update tawba ngamjahudre agi kariguma khudong sadaba khra leibadagi mayam dugi tumakta ngapigane adu ngasi hawna mayam leptana video update tawjaba ngamnaba honajarake aduga ahan ba manipur gi ngasi oikiba thokiba thoksinda maru eba pawngatang update pijage ngasi nungdairam phongbachi phongda me gi tang ahumda Guwahati dagi purakpa manipuri marfuga teretma COVID-19 negative oiduna mayumda hanba haunakhrei COVID-19 laisana maram oiduna Bharat pumba lockdown toksinkhibadagi matam kuina Guwahati gi Manipur bawanda panduna lairakhiba Mizoram dagi manga yauna punna Manipuri masa maudaraga nithoi ngarang athengbada gari da leba institutional quarantine center oiriba Valley Academy da yorokraba matungna makhoi COVID-19 laisana nabra haibadugi test tokhrei miyoi maudaraga nithoi esigi manungda miramdagi tholokpa Manipur masa manga yauna miyoi marfugu nipana Porampat Jenims Hospital da test tokhi aduga miyoi nifuga marina Lamphel da leiba Rims Hospital da test tokhi adubu ngase yupung tara da makhoi gi test ki report sing yengma matamda miyoi maudraga ni thoimak negative loina oire hairi hiramasi gi matang da Jenims ki director Dr. TS Bimona Pau asi gu wari sanabda phongdora khibadi miyoi sing asi Guwahati Manipur bawon da su matam kuina panduna lairakibada COVID-19 na nare habigi symptom amata phangdana lairakibane Manipur yorakpada amuk hana test tawda negative oiba si laibak yamna fabane makata na numitara marini home quarantine tawbugi tangai fadabat lay makhoi na home quarantine tawduna lairingai matamna district singi medical officer singa pau phongna duna miyoi sing aduga nungtigi oiba haksangi phibamgi pau khangnaba honagani ngasi masagi meyumda hankraba hokraba arapa mafam haibadi Tamenglong Chuchampur Ukhul na tingbagi miyoi singdi sarkar gi gari na thinki aduga anakpa tampaki district ki miyoi singdi imung manunggi miyoi singna lauki miyoi maudragani to asi negative oibadagi harau nungaiba phongdok pagaloinana masa masagi yumgi imung manunggi miyoi sing magi kendra gi local MLA sing yauna quarantine center oiriba Valley Academy da laktuna launaba hokre hairi Atopa maru oiba paw manamu khut thongna bada Rashtriya Rifle gi CO yauna security personnel manga sirei militant singa Jammu Kashmir ngasi ayuk nungmai kapna bagi thaudo amar Indian Army gi Colonel Major Jawan ani amasum police ki sub inspector laikhidre hairi pawsina ngasi Indian Army amasum police ki apun khutpu amana Handabaragi Sangimulada operation satakhi security personnel sing na mafam adudagi misam yam lakthoknaba hotnaringaida militant sing aduna hana khut tharakhibani hairi Indian Army amadi police ke apun khutpu adugi maikaidi gi handuna nomai kapna ba aduda hairiba miyoi sing asi laikhidabani apun ba operation aduda Colonel Asutosh Sharma commanding officer CO kunga matusuba Rashtriya Rifle laikhidabani hairi mahak ahan ba CO marakta gallantry phangkraba misak amani su hairi Major Anush Suda Naik Rajesh amasum Lance Naik Dinesh encounter da laikhidre haina pawsin makhatana su phongdorakli loisilakpada atopa paw amanamu nongthaktagi lai saitakhrei COVID-19 pandemic mayok nariba police personnel sing aduga COVID-19 fighter sing da tawbimal khangbu utuna Indian Air Force Holy Quarter na police war memorial da nongthaktagi lai saithaduna ikai khumnabu utkhrei Armed Forces na asobo thorang amagi makhada healthcare workers sing aduga atai COVID-19 virus lantheng nariba Laipak asigi miyoi singda ikai khumnabu utkhen su pausi esina phongdorogli aduga mayam pausu lusilak poina mayam nungsibiduna ai wohang masang khatang hangjage aduga soiduna comment box da mayam thambiramu khangbibi yauragadi haji diabetes ki oina yengba yaba lam khatang lapna su laksaduri aduna mafam sa jaga sagadaba hospital bu oirabasu aduga lanagi clinic kumba oiragasu yengba yaba diabetes ki khatang phaba doctor gumba mayam na khangbiba lairagadi refer tawbiramo mayam nungsibiragadi comment box soiduna haibiramo aduga hayeng yengjage tawbani aduga mayam haibirakpo matamda khatang aingona khudong saba utpo oina mayamna doctor dugi magi hospital do refer tawbiramo pung asukta yengba khotpa haina aduga magi timing duga dugi appointment lawbo khotpa dugi matano khatang haibiramo sugaina share ga mayam video se matang asai lusinjarage mayam khangbi bi yarogle soiduna comment box tawbiramo and thank you ma bye bye